Hello, movie narrator family. Ngasisu movie narrator mayamgidamukta yamna nungarba crime stories amagak purakli. Crime stories asigi mamingdi Laida ngawba pandit nupida Chopa baba harigasu khangnaba crime stories amani. Crime stories asina horakpada nupi yama phamungda puluduna thambirami. Aduga nupi aduna gyan tarakpada maki nakanda pandit amaga loinana maki mapuriba leptunu larami. Pandit aduna maki mantra soluduna hello hello taptharo hain lautlami. Nupi iduna kanna lauzirami. Thado aibu kaino tawdiba sibo. Magi mapuroibana Anjali nahak tomina layo tapthau. Anjali na Arun karino nang na tawdiba sibo thado o aibu karigi pullibano. Pandit aduna nangi yai fanna bagidamagda nangbu punduna thamlibani. Anjali na Arun karino nangbu ngawrabaro aise nangi nupide ai yamna nare aibu thadokpiro. Arun na Pandit aina khanbada aigi nupise naba pharabo male maku thadokpiro hairklami. Pandit na nang lapna layo nupi asigi wahi khara nak apangba siraga kadar tawribani. Gyan tabara aina hairibase. Anjali na Arun ai kaim tawdre ai yamna nare aina sida chaina khanglaga leiraga nangna yengna leiriba asomna hanna thadokpina ba haijarami. Pandit aduna nangse magi nupi neba pharene Arun mase nangi nupi ne haire adudi nahak changlo magi machin choklaga yengo chalo. Arun yamna tapna kina changsilaklami. Anjali na Arun mana haiba thadaganu solakanu aigi chinbalda hairami. Adubu Arun na Anjali gi machin adubu tapna solaklami. Machin adubu hek soklunga Anjali adu matau ama tawduna akibagi saptra ama taruklami. Arun kiduna chongthokkirami. Anjali nolaklami hingchabi amagi matau kum. Aduga matang sida hokraba numit nini gi waribu matang sida ullaklami. Nongma nungdang ama Anjali amadi Arun luhonglaba matung puna leminrami. Arun na hayengdi office nga ta chatoni hana kezerami. Anjali na numit phok tadri nangna hayengi khalliba. Asomna hariga matai manok romance tawnaba toroklami. Tanja aduda Arun humang yamna soroklami. Anjali na kaigino nang humanga tariduna. Arun aidi nangna khangudana romantic orakpaduda isada kainom tawkhre. Anjali na kainombudi tawromni aigi tawse ubada nasado sagatpro. Aduga asomna hariga makha tage tawbu kanda khanghaudana Anjali gi kok naraklami. Arun na kaidawrabagi Anjali. Anjali na khangaude kokse yamna nare. Adugi matungdi asomna phayup sopchan biraduna Anjali bu toman kerami. Aduga Arun na munna yengduna tomo Anjali tomo. Nangdi tomo ga laibana hena yengba nungai. Asomna haiba loibaga maaki mon makhadagi thang macha ama pothoraklami. Aduga amuk thamjan khiduna mahaksu tom kerami. Aduga ahingi matam pung ani tarakpagi matam aduda Arun na makhut maduna Anjali bu laibra yengluba matamda Anjali ledamdaba thengnarami. Arun yamna pakana Anjali bu thiba tholaklami. Tanja aduda Anjali hol amagi manungda jagoi saduru lerami. Tarong liba matau asida Arun akibana pik thanjakirami. Aduga Anjali na mabu khud khatladuna korokpada Arun yamna kijaraduna thong adubu lonchan kirami. Anjali gyan lakpadona Arun thong kaigi lolibano haina koroklami. Thong adubu thiladuna thong hangnaba haijaraklami. Lao ibani punna jagoi sasi. Arun tabro thong hango hanna kyarak haijarami. Adubu Arun di kiraduna thong adu hangjaramdi. Adugi matung makha tarakpa mathang numiki ayukta Arun mafam asimakdada adumak tomdurlarami. Aduga mahangna mikap tholoklaga thong adubu tapna hangduna yenglubada Anjali edu laramdi. Anjali di kitchanda cha lonba loraga mahaki cha puraga tholaklami. Matau sibu urabutungda Arun ingakjarami. Anjali Arun gimnakta laklami. Aduga hangklami nahak thong lolaga manungda adumak tomlabro. Ai sibu mangda mapalaga thokibro. Aidi imungda laramdre. Se cha thakchalo. Arun makhut nilaklami. Anjali na kaidawrabage nakhut ka nigliduna Arun na kem tawde ingbagi orangbani haraklami. Aduga Anjali da nang talsingna ningsingdabro ahingda nahak holda mataw karamna chatke haiba. Anjali na khangdiye ai khangma taragdi nangi nafamda karidamakta hanguduribano. Matang aduda Arun masa adu ipa pakatna ai miyoi ama unagadaba lay arjani haramlaga mahak tholaklami. Anjali na mahapu chatkedraba yamna makawjarami. Aduga masa matomta breakfast tawraga chaludana karino mana tawriba sibu haina haijarami. Amoromdar Arun magi phone adubu lokthokladuna magi marup amagi mafamda call tawroduna Pandit Arab ki matangda wari sharklami. Aduga magi address pu hangkirami. Aduga harami yamna thuna piro natradi ai ahing amada soidabi heart attack tawraga siba tare. Magi marup aduna jungle da lay haraklami. Aruna kari ma jungle da lay haiba fare ai chalurage Pandit manakta. Amoromdar Pandit adu magi lefam aduda nupi amaga lolana puja tawdur lerami. Nupi aduna Pandit ki mafamda haraklami. Pandit karino kharadi tawbiyo ai angang oiba ngamdre. Pandit na karim khalugano
nangi anaba adugi solution aigi ifamda lei karigomba nangna ayaba piraba nangi aningba loinamak thongani nupi aduna ai isana yare pandit na fare aduri nangi aningba apamba phangnabagdamakta nangi nasa adu ihan hanboina sengdokpa ama darkar tare nupi na hoi sengdokpiro pandit na tharom achibu pangthokpada nahak namit uishangadabani nupi aduna adusu yarklame pandit na aina thabak achibu pangthokpada nangi nafamda torokpa kuding nahak khangduna leigadabani wahang amata torokpa yaroi harga mapi adubu lokthokkhirame aduga masa adubu pandit aduna sokpa horoklame asumna masa asibu sokpa horokpaga mapalagi miyoi amana pandit haina kauraklame adugi matungdi pandit na nupi adugi mafamda nahak ngasigidi chatkro awatpadudi hayeng makha taurasi harklame asum tawdara nupi adubu thadokkhirame adugi matungdi magi leifam aduda arun changklame aduga harklame pandit aigi nupi bu amukta kanbiyo please adugi matung arunna wari pumba pandit asigi mafamda liraklame pandit aduna harklame pakhatkanu nang hayeng aiga puna nangi yumda chachi arunna thagachari haramnaga thokkirame adugi makha tarakpa mathangin numita pandit kaluna arun maki yum aduda lakminnarame makhuta lai khoramna pochai khara paireklame pandit adu yum hek yorupaga akoibida koyeng yengjerame matang aduda anjali tholklame aduga harklame arun nakpu kadai chatlubage engonda haipa phau hairamde arunna khonaklame mak asi laurubane mak mafam asina nomoni ni di leiragani anjali adubo masibo kanano asugum dress sina karigi mak selibano arunna mahak ai arapada leiba uncle amane lambi da thengnabadagi yumda puraklibane mahak bud bread hingchabi tanbagi thabak tawbane anjalina khoram jarame pandit aduna anjali da yamna munna yengklame anjalina phamo ai chapur ke haram laga changkirame aduga numit adugi nungdangi matam anjalina tomdul larikan pandit adu laklame aduga masada sokpa horklame masada solokpa aduda anjalina di arun maladuna aying hak tongkige haina haireklame aduga makhatana pandit aduna masada sum soktunu leiba aduda anjali adu saurdur onthoraklame aduga onthorakpa matamda pandit adu oidur lerame anjali khangprek khangnuduna laujirame karino nahangna tawribado tamja adu arun su chenchalaklame anjali na harklame nang aigi khwangda tawribadu bu karino arunna anjali kari tawrabage anjali na arun nangi arapadagi lakpa pandit se nupi da chopa nupa amare mahak pandit ka karigomba amata orangbada bannate nang khangba nate ne mana aigi phamda kari tawge haiba mana aigi khwangda kolibani arun harklame anjali ai loina khangi kari tawge haiba nangi khwangda mahangna kon manate jantra ama sibi bani anjali ingangakna kari jantra masibu kari gino matang aduda pandit na lawraklame madu adom siriga layo maduna nangbo ngakpi senbigadori bani anjali yamna ngakna harklame kari dagi aibo ngakthokbigadori ba harga loktho omasi ai siningde harga thadat ke haina toroklame tanja aduda arun chansal aduna anjali bu khanno bu hona jarame adu oidana su anjali na ngamnuduna mari adu bodumak thadat khirame chandra adu bu hek thadat khibaga anjali adu sakpham olaklame aduga arun ni makuri adu bu mel aduna harklame nang na aibo khangudori ba kari oidana ai nangi hojik i thaklagani tanja aduda pandit aduna mahaki mantra khara soladuna taptharo thado haina mantra adu kamsan kirame anjali na arun thado khirame pandit aduna anjali bu tetha han kirame adui matungdi arun phone amada video record tawruduna anjali ki ka adu tomina thambirame adugi matungdi anjali bu phamungda punchen kirame anjali thado haina laudu lejerame present gi sin adu laklabani pandit aduna mantra sola kamsanduna anjali bu gyan tahallame adugi matung mathangi numitana anjali gyan taraduna arun kari tawkhibagi ngarang hangaklame arun anjali gyan tarakpa adu ubada yamna haraujarabi wa amata ngangjaramde anjalina na karigidamta khomdibano arun kari tawkhibagi ngarang tamja adu da pandit laklame mahak hek changakpaga arun nang mahan ngarang record tawkhiba video recording adu anjali da yengalaklame anjali matau adu ubada ngakjarame arun anjali nangi na sada thawai phataba ma changlamne herklame ngarang di pandit na nangbu phajana normal tahan kre nang di khang manate ibani lohong hek nongan baga nang asomna tawba horoklabane aduga tawriba thabak mayam se nang di nongalag hekta kawi herklame matang aduda pandit na marak thak adon herklame numit nini gi matam leili numit nini hen khrabadi thawai adu nangi na sa pomda control taroklagani herklame anjali wafam asibu tawda yamna pakhana pandit aigi mateng amata pangbiyo nang na haiba khudimak loinamak tawjarage herklame
asomna harga khoram jarami pandit na hagolo matha sagano nahaki manungda leriba anaba sigi solution aigi phomda lei aina nangbu bud thawai hingchabi changdana puja soidramagi tawbigani madubu tawba targdi thawai aduna nangi na phomda kaidonungda changma ngamnaroi aduga aron thawak asibu tawnu bhonabada khwangda sinanaba sanagi jantra amadi purakadabani sanagi jantra adu maramdi sanagi arangba aduna su mateng pangduribni phataba thawai adubu ngakthoknabugi damakta matang aduda aljali matha sajarami maramdi khwangi jantra sanagi bu kadai dagi lawrugani tanja aduda arun harklame phare pandit ai sanagi jantra adu puraklage pandit phare adudi nahak puraklo ai puja tawnaba sem sarge harga thokirami anjalina adungi mafam harklame sanagi jantra di paisa yamna changani nagdi kadai dagi lawrudoino akhoigi saving asina su konaroi arun anjali gi mafam harklame nangi punsibu paisa na hena lubro abuk talaga lore paisa haibdudi asomna harga matai mnaw nusina konarami adugi makha tarakpa numit adugi nungdang puja horklame anjali amadi arun munna yengnarami matang aduda pandit aduna sanagi jantra adubu paiduna munna yenglaga haraklame makha taba puja arun nang yengba ngamlaroi aigi puja da akaiba laktoiba male maram aduna nahak mapalda leiruro asomna harakpasida arun hoi phare pandit na habiba khudimak ai loinamak yarke asomna haramnaga chatkirami adugi matungdi pandit aduna anjali gi mafamda yengludaba mejengda yenglaga hagolaklame aduga sanagi jantra adubu maki khwangda phajana sibirame sibibu lorga kis macha matorklame kis tawba hek lorbaga makhoni nokminarame matang aduda anjali harklame hadak sunangi plan phajana mai pakle ha naire nang apang munupa ase lut phajana tawre haiba asomna haiba lorbaga makhoni konara aduna irang tawnarklame asom tawduna larikan tanja aduda arun thongnawdagi yengakpada loinamak makhona tawribasing ukhirame aduga yamna sauna lorklame pandit laramun hak nang budi lemna tharoi asomna harga chenchalaklame pandit arun lauraga mahaki mantra soloduna upun kara session kirame upun kara session ba adudagi arun maku ngawkirame matang aduda anjali harklame kaya da pangkrabu nupano laijabu pumba loinamak kaithoklaga aigi damakta khwangi jantra purakli bani sanagi pandit namu harklame masidi nangi hona jamani anjalina ibani sompulga paisa paiba pakhang aribasing lut tawsi matang aduda pandit na harklame karingoba nupa amagi mafamda hot wipe ama thamba pamba targadi asomna da saji adumak targada bani harklame asomna haibu lorga makhoni yamna pena nokminarami aduga romance tawnabu honaraklame anjalina yare horel hotel da zu tawbu ya harklame angawbasi ama hogolaklabadi problem oigani lao chachi yamna thuna harga makhut parga chingnaga tholklame aduga pandit aduna thong adubu hangdorpu matamda khangawduna pandit ki kokada utup amana kan tharklame pandit adu asomna gyan manghan kirame pandit utupna thoma lorga anjali gi makok tazu utup aduna thomlaklame adugi matung ngak leriga aduna gyan lakpada magi manakta nupi masak khangdraba mallerame aduna anjali kadai leikre aduga pandit todi nangna kanano nupi isina khulbaklame ai pandit adubu thiba lakpada mafam asi yorkhibani pandit aduna ai busu sinna khibani nupi da chopa laida ngabo nupani aduga aina mafam azal lakpada nahaki nupi aduga lorena makhoi ni chenki hena torambani aduna haibdi makhoi ani manarga anjali ne su aibu nam thak toramlaba nupi eduna makhatana harklame nang thaja daba targdi nang masada oina hangu jo chalo yengo arun yamna thuna anjali gi manak adu laklame aduga masam adubu paraduna harklame aina nangbu kayagi matik nusi jaba thajaba aduga nang aibu nam thak toba pandit na thado angawba natrabadi asengbagi magi masada phatraba thawai adu changlagani harklame matang aduda nupi edu chenchalaklame aduga pandit adugi maida khupangna tharaduna harklame asengba thawai di nangi nathunda police na lichaina sandaba kanda changlagani laida ngawbu nupa harga khupangna thajalame anjalina arunda I am sorry ai nangi nupi ni arun ai bu ngakpiu arun masigi pandit china ai bu su blackmail tawribani please arun haibaga arun na khupangna tharklame aduga harame aigi punchida ahan boina hingchabi nangi langda thukre amuk hanadi nahaki langda ai thuba ngamloroi haiba loibaga police da call tawkirame paw pomba haiduna pandit amadi anjali bu jail da thamkirame asomna mi phatraba sing asi jail da thajan kiba matang siga lunana fajarba wari su matang se losen kirame wari asibu kamdo bi bagi mayam asiguma wari kayama puduna lakche khigani keep supporting movie narrator channel long live movie narrator mayam amukana thagat jari thank you
Hello, nusiraba aigi YouTube family. Ngasisu movie narrator na mayamgidamaktani haiduna yamna nungarba crime stories amkak purga lakchari. Ngasi purakliba crime stories asigi mamingna ningol mawa haina kawi. Adudi matam manghandabida crime stories asi haurasi. Crime stories asi na haurapa matamda nupa anikak yu thakminnaduna leminarami. Matang aduda nupa aduna itaw nangi punchi sidi nungairene. Thabak ingkhangi tension ga amata leitabi numit taramdai kudingi yu thakladuna. Ningol mawa woibagi kanaba nungaiba haibadu Nak fazana phang ledana bebekna nang amu aigi nupi sida lohong laga yeng lagi haibro kanaba amati awabado nak chuma sa khang naba asom tawdana wari sanadu larikan tanda aduda bebeki nupi laklame aduga bebek haina khon kanna kauraduna changaklame aduga mahang haraklame numit phau tadri thakpa hawrabaro aduga bebeki marup adugi mafamdana nang chakro chalo yamna thuna frida nungdi yu thakpa hek lakladana nupa aduna haraklame nang na habdu yamna chummi taw Ningol mo asili karigumbo amata kanaramdre. Nupina karino ngang libadubo. Nupa aduna bibek ay chalage asum naram naga thokkelme. Nupa adu chakraba tungda nupi duna tapna tabro yudu thakman kre lao atopani samaga pijage. Bibek na talle ay mafam asida yudum thakchahuge. Nupi duna chachi lao dada. Bibek na talle me. Nupi duna mamit khana yengduna tumin lao chachi asum tawduna bibek pu nafuda pusan kirame. Adugi matungdi yum adugi manungda bebekna masana pamdaba taraksu nupi aduna nampur tawruduna makhoi ni mafam asida atai mana oibagi romance tawna bohonaraklame matang aduda bebek yamna saroklame aduga chathokor chalo nupi ne kaina matam chukpuda mut sagalaga dadum leiradana nupi aduna lohongdri kandri nak romance yamna kalamba taime hajikti naki kharawadu khoi krabro baba dudang halakisanu na khangani ngasidi bebekna laksanu aiju yemba tare ngasidi Asom tawdun lerikan tandra aduda makhoi yungi doorbell adu khinglame nupina yamna thuna thokladuna thong hangtoklame la edana baba nak lakpa yamna phare bibek si yengo bibek na gyan amutang talamona chan pise nungti gi ningai phatabra henjale bapana phare se nabani gi wari da to ai nabani ki nafamda kadigomba ma uhange asum na harabu matungda somda lao kari gi ikari buno harga koksallaklame ikai gano masi nang gi yumni ne mapa adura makhata na haraklame ma kasi mamingna sondriya kaupani Nahakina nama aduga bibek nangina nanem pok ogaduribani aduga ayyana nungsiraba nupi macha nupina baba nang chahi duga angang macha ga lohongli dubu ikai dabro mapana ai gyan taraba haige taw machana ai nangi waga amata taningde haina yamna sauna lauram laga changkirame mapana magi nupida karim khaluno hayeng nongan baga ai maati them lage aina khalubadi nahakse urga ijasi harawgani haina khaldubani aduga mahagna harawroduna akhoi runga simigani haina Matang aduda bibekna nacha nupi sauruga kari tawrabage namak nupa ai leiribasidi aina semthage nakhoige rum adugi matungdi phamungadu adu golapna leitengladuna phajana bibekna sembiraklami matang aduda mama adu changaklami magi dress adu phamung adugi kachinda pankirame bibek tapna changselladuna pirol adu lokthok perame adu lorba matungda makho anigi marakta karigoma mari ama leinaba matawgumna munna yengnaraklami Adugi matungdi bibek haibet ikaraduna mafam adudagi thorke haina taroklame tanja aduda manempok adura ai yamna kijai haina haraklame maramdi mahak asi laisa pharakpada ngariba pomliba tharo gombi laidang amani mahakna haraklame noigi baba adudi ngasi tawduriba thabak asi ahan oramlaroi aidi yamna kijaba phawi bibekna adumna khangano adumaina khalladi kijaba helagani nasagadu nilakpa tare nangna horen yuban mari dubu thamba tanba karagasu Babagi mafam adubag haiko sondira na khumlaklame mana bu yarakadro bibekna aina khanbadadi asom nek haibaga mapa adu changaklame kari khallibano imagrupa bibekna baba aina khanbada kaase phajna sem saba lorba male haina khalle makhatana mapa adu haraklame phare ne adudi nak thokro thongju khara lonsalamo adugi matung tarakpadadi mapa adu masagi dress adu bulok thokpa hawraklame sondira na akhoi ani tawguduri base hayeng tawba yaroi tabra mapana hayengsu adumak tawguduribani aduna ngasi kari tawroi dorbino kigano wakhaldo nuwaina khando sohagrat ki numittari umnamak loinamak ipong phongna kadabani asum harabu matungda napu hapu tawdura yimban bari thamba hortlame makona manung asid asumna tawdura leiba asi bibekna mapalagi tumina loinamak yengdur larbi tarom liba mapagi mataw asib o matamda bibek nupi adugi khanbada mahak tomba phau ya jarbe makha tarakpa bathangi numit ayukta breakfast mayam punna tawminarbi matang aduda bibekta mapana kari yeng libro haina bibekna kuyeng yeng dur leiba adu hangaklame bibekna khumlaklame baba ngachiri inimbok to udena mapa adura
Hoine ngarang do khara waman kre masadu nar bale potha hori bani aduga macha no pi da mo makha ta na ibe ba na hak je hoji phok saw phatri bro macha no pi dra helman le baba nang lohong bagi kari darkar ta ge hoji po mapa aduna haraklame ibe ma lohong basi aina lohong ge khalaga hong ki bana te ne no pi asige khalaga hong ki bade nahan adu aina mandir chatpan numit amada ma ki bor oidori banu pa adu chen kre na lerme mafam adu da ma ikai duna kap daga lerm bani adu da aina matau adu ubo ngamdra du da lohong ki bade macha no pina adu bu wafam adu akhoi da han haidriba kari gi no baba mapana nangna haibagi matam di chungbi pi draga macha na sorry baba mapa aduna haraklame fare fare sorry ga no ne gyare ngasi di nahak shopping chalurase nangi apambado loina leitharurase aduga macha no pi duna bibek ta yeng duna haraklame yengu baba se ai gi kaya da khanbiriba aduga nangdi ngasi bau ai gi kip ama phawla daga pibirekte ne mapana nangsu chatse tana bibek shopping do ngarang din hak na kaya da fadana sembi kraba khoi gi bedroom ga do ipa thamoi pele he bibek na yarni da baba ai mafam asida adumak le horge na khoi chat piru do ai di kok su khara nuai te hana le horme nupi na yare baba hairuno ibani adumak chalasi asum harba matungda mapa aduna fare fare lao harga thokidame asum tawdra mapa mata shopping chakrikan tanjadu da bibek sondira ge manak adu da chakaklame sondaria ngarang ahing tawkiba thodok mayam aduna masadu saina mayam ama naraduna tomnuru lejerame tanja adu da bibek chakaklame aduga nasadu bo yam narabro sondira nadardi kaino saina amadi dak phang ngaktani bibek na nomuta khaludabani ai ikubuk asi sagumna tamthiram gani haibadi nasadu yamna naram lagani ai hak molom taibi hairo kadai kadai da naribu asum tawdala bibek na phajana seba tawbi ba horklami sondariana kadai kadai da bu tai gitori bano ai isa pombri dak phang ngakra ba ngai rabani bibek na adu bu kedo bage loina mag hek taibi rage songi seba tawba haibasi ai gi ithawni ine bok nangi payal sidi yamna phaje sondariana aseng bagiro masigi payal sigi makhol tabadani mipung khudimana ngauri base nusiba mayam do itung queen inarga laklambani bibek na adu yam ngaujaba mi ga leibro haise sondriana hoine makhol yamna nungsibani nangsu tawni harga makhong adu bo niklaklami payal makhol ta na bagi damakta bibek na aidi thajade da mena udriba makhaidi sondriana adu di harodra nangna thajana ba ai kari taw haibado bibek na adu di hek haibaga gari gi hol khongaklami bibek adu ipa pakhatlami aduga baba halaklaba mali harga thokkirami asomna hek mangna thokke tawbaga sondriana haraklami mathang chu dakpham taba targadi molom taiba nak lakadro bibekna ai adomak lakani cheksena layu haramnaga satkirami makha tarakpa mathangi numita sondriya balcony da phi phawdur lermi matang aduda mahaki mapurba adu laklaga irang kaya mataraklami sondriyana kari tawribano minik udabadi phajati haraklami mapa aduna haraklami ujasanu naksi ai nupini ne hojikke asum harga romance makhata na taraklami nupi adu masana yadabi kado na changji haina haraklami makhoi na asum na balcony da irang tawriba mataw bomba bibek na makhadagi lonamak urame mapana hojikti tawningba khuding open da lonamak tawrogadabani lao harga makha taraklami tanja adu da bibek yamna sarukladura nungjaw ama paraga khollaga thomlaklami mana thomlakli banung mapa gi maraibak makok chapchana palame mapa aduna kanano nungna thomai dubo nupina lao imung changji ai pen kilak porke harga makok akai badu paraga changkirmi sondarana di numna thorokli badu bibek na thomlakpani haiba lon makhanglami adugi matungdi numit adugi nungdangda bibek sondaragi da makhanbada tomba yazaramte amarom su sondariya su bibek pun nungsingladuna tomba yada bidal lerami adugi matungdi sondariya tholaklami bibek su sondariya gi payal makhol taba matamda mahak su mapalda tholaklami asom tawdra mabani makhoi gi hol aduda unarmi sondariya na bibek uba matamda nakti sida kamdong lerami bno bibek na khumlaklami nak na kaurukli bani aise sondariya na aina di kamdong na kauki bano bibek na nang na haiki badudi nangi payal makhol taba matamda nak bu ngaujaba mayam nangi na tung queen inai haina wafam aduda sondariya na haraklami nangsu aingoda ngawba hawrabro asom na haraga makhoini romance tawraklami sondriana karina tawribadubu bibek nahangna tawribadu yamna lale aise nangi nanembok ni ne bibek na khonoklami lale bidi nangni babaga lohongladuna aina su paisagi damakta tinaga lohongba aranba ngaktani aibu mafam asida huigum minaigum thamkibani mokoina matam yam changkre ai asengba nungsibadu bu thengnana ba honabada please aibu thadok pigano haraga konsalklami aduga asam tawduna larikan tanja aduda mapa tholaklami aduga lauraklami karina tawribadubu aduga magi nupigi mafamda
नंग बुदिंग हक लेरगा ज्ञान तानगे चंगो कादा हारगा तांचन किरमे अदुगा विवेक के मफमदना नंग मगना ननेबो के मफमदा रोमांस तौरिबा विवेकना इनेबो ओइबगी चहिरो महाकसे नुपीदा चोपा नंग इनेबो ओहेन खिबने मपा अदना हुई अइंगोंदा नचिनगा खोमलिबा अइगे खोंगदा कुलगा लेबा हुई नंगना अइंगोंदा खोंलिबा ngasidi नंग इचागी खल्लगा ngasidi थादोक पिरबने नलमदबा तारगि नहाक हातोकदबने विवेकना हात के हारबसु अइबो हारो अइ ngasidi खांगबदबो नते असोम तौदना मपा अदुना यामना साउना विवेक की मखोरी मेट्रोन लेरिकान तांद्रादुदा मचा नुपीदो थोलक्लमे अदुगा करीना तौरिबदुबो बाबा मपा अदो वहाई अमफाव हारमदबिदा करीगुंबा अमता खोमदबी खुदोमबी सिंगरमलगा चंखिरमे नुपीना बाबा से कैदौरे नंगोंदा करीगी साउरिबनो हाइना विवेक तंगक्लमे विवेकसु करीगुंबा पाखुम अमता पिरमदबिदा माकी कादुदा दमक चंखिरमे अमरोंदना सौंदर्यादु लोतुना लेजरमे अदुबो मतांग अदुदा माकी मपुरबा लाक्तुना थीदुना पुथोकिरमे नाक थोलो लाओ हारगा लाक्तन चिंकिरमे अदुगा सौंदर्याना लाओबगी खोंजेल विवेकसु तारमे सौंदर्या लाओबगी खोंजेल अदुबो ताबो मतमदा विवेक थोलक्लगा चटके हाइना तरक्लमे मतांग अदुदा माकी नुपीदुना अइंगोंदा हान हारमो बाबाना कइगेना खोरी मेलिबनो अइ नंगबु असेंगबदो हाइद्रि मखैदि सुंता चलारोय नंगबु कैदौरबगे नंगी नुंसीबदु लोयख्रबरो विवेक याम साउना अइ नंगबु सुनु नुंसीकेदे पैसागिदमक्ता नाहका लुहोंखिबरे हंतो अइगी लंबी थादो नुपीदुना हारक्लमे अदुगिरो बाबाना नखोरी मेलिबदो विवेकना खोलक्लमे नंगी नापादी मसागिदा खनबा मियोय अमने अदुगा माना अइगी खोरी मेटपगी मरमदिने नाहक्ता सौंदर्यादु अइना कोलगा लैबा कांदा मागना ओखिबने नुपी अदुना इंगंगंगा करी विवेकना अमु हारक्लमे अइ नंगबु पामद्रे हंतो हारगा चटके हाइना तरक्लमे तांजा अदुदा नुपी अदुना नंगना अइबु पैसागिदमक्ता लुहोंगलदुना नमथाक तौबा हारगा मखोरी अदुबु मेटलदुना ngасiri aina nangbu hatoklagani harga phamung aduda namsalaklame amarodana mapa aduna sondaryabu methatlame somdana vivek yamna sarokladana amuk nang ai hatoriba har onkatlaga magi nupi adubu makhuri metlaga hatokirame amarodana su sondarya adu yamna saubdagi gamla hapa base amakak pairaduna mapureba adugi makokta thom matamda soibdagi nupa adu adumak laikhiramde adugi matungdi vivek amadi sondarya tholaklame aduga makho ainina tawkhiba thabaksing adu hainarame विवेक माकी नुपीदु हाटख्रे हाइन हारमे सौंदर्यानासु माकी मपुरोबा अदु गबला अमना थोमदगी सीख्रे हाइन पाउ तमलमे अदुगी मतुंगी विवेकना सौंदर्यगे पखतपा मतौ अदुबु ओरबु तुंगदा नाह करीगुंबा अमता पखतकनो अखोइनी पुल्लदुना मफम अरापा अमत चखरसी हारगा युम अदुदा लेरंबा सेल सना लोपा खरा पुरगा अदुमक चखिरमे असुम तौदना मबानी पुन्ना चमिनखिबा असिग लोनना क्राइम स्टोरी असिसु मतंगसिदा लोइसिनकिरमे ngasiगी क्राइम स्टोरी असिदा कनाना चुंबा कनाना लान हाइबदुदी mayek yamna seng utlabani adubo mayamna kanana chumba kanana lan bhaibdu kamena thambiramo nakoi na haribadu chumbra lanbra haibdu aisu yengjage aidi lona makhangle thagat jari mayambu keep supporting movie narrator asigumba crime stories kaya ma pudron lakche ki gani long live movie narrator thank you